SHAKNAIRABA journalist AMASUNG AYEEBA Bartil Lintner Ngarang Chief Minister and Biren ga Unaramlaga Bangkok ki Damak Imphal Thadokhre masagi chahi hupumathoi suraba Swedish journalist asi haukiba leiba kokpa numita Imphal da thunglakibani All Manipur Working Journalist Union asinduna haukiba yumsa kaisa numita Manipur Press Club ta Chinese Shadow in Myanmar and Northeast India conflict haiba hiramasida pangthokiba lecture program da Bartil Lintner na wangangkibani mahangna Manipur gi irang asi geopolitics ki Safuni, Yumlo Nabana Mai Chak Labadi, Madugi Maisadi Fangbatabani Haibawafa Mahakna lecture program Adu the Fongdok Lam Kibane. Bartil Lintner na Bangkok Damak Imphal Thadokhre da Chief Minister ki Secretariat, Chief Minister Nongtumam Biren ga Unaki, Mahakna Chief Minister ga Unabadu da Housing Manipur da Thengnari ba Irang amasung, India gi awang pop state sing da Thengnari ba Khudong cha da ba kaya gi matang da journalist sing na lawga da ba thodang haiba asida kupna wari sanaki. Chief Minister Unabadu Amzugi President Vizoi Katsing Taba Mamusum Union Standing Committee Maroiba Thopuba Gasu Sarpiaki, Bartil Lintner Ngarang Numitang Wairam Pungmari Flight Imphal Thadokhre.